أعوذ بالله من الشيطان الرجيم بسم الله الرحمن الرحيم رب اشرح لي صدري ويسر لي أمري واحلل عقدة من لساني يفقهوا قولي رب زدني علما رب زدني علما رب زدني علما سبحانك لا علم لنا إلا ما علمتنا إنك أنت العليم الحكيم سورة آل عمران की आयत नंबर 146 नबी कयाना लांथेंगनखी अदुगा मागा लोइनना धर्म की अखंग अहि कयासु अदुबु मखोयना निंहन्नखीदे मखोयदा ताखिबा दशासिंग अदुदा अल्लाह की लंबीदा मखोय येकनबगी ममांगदा सोनसु सोनथकीदे नत्रगा मखोय नोनसु नोनथकीदे अल्लाह ना नुंसीबी खांगजबसिंगु नबी कयाना लांथेंगनखीबा अल्लाह की लंबीदा अदर नबी तनतना अखंग अहि धर्म की मतांग अखंग अहि आलिम मैम ममसु अदर मखोयना सोनसु सोनथकीदे येकनबगी ममांगदा थेंगनबा कांदा अल्लाह की लंबीदा होटनबदा थेंगनबदा सोनसु सोनथदे अदर सबर तौखियबा अदु मैंने सबर तौबसिंगो अल्लाह ना नुंसीबियबा अतई करीसु नत्ते मखोयना हाइखिबा हाइबबु असुमना हाइजखिबा नत्तना अखोयगी रब कोक्पियु अखोयदा अखोयगी इरालसिंग अमसुंग अखोयना का हेलुबसिंगदु अखोयगी थबकसिंगदा अदुगा चेतहनबियु अखोयगी खोंगफम अदुगा तेंगबांगबियु अखोयबु थाजदबा मिसिंगी मथक्ता सिखक हाइखिया मखोयना तई कैसु हाइखिदे करी करी हाइखि मखोयना अखोयगी रब कोक्पियु अखोयदा अखोयगी इरालसिंग अखोयगी इराल कोक मखोयना थेंगनबा लान थेंगनब कांदा अमसुंग अखोयना का हेलुबसिंगदु ꯁꯤ ꯀꯣꯛꯄꯤꯌꯣ ꯍꯥꯏꯈꯤꯑꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯡꯗ ꯑꯗꯨꯒ ꯆꯦꯠꯍꯟꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯈꯣꯡꯐꯝ ꯑꯩꯈꯣꯏ ꯈꯣꯡꯐꯝꯁꯦ ꯆꯦꯠꯅ ꯂꯦꯞꯍꯟꯕꯤꯌꯣ ꯁꯤꯁꯨ ꯍꯥꯏꯈꯤꯑꯕ ꯑꯜꯂꯥꯗ ꯍꯥꯏꯖꯕꯗꯨꯅꯤꯀꯣ ꯑꯗꯨꯒ ꯇꯦꯡꯕꯥꯡꯕꯤꯌꯣ ꯑꯩꯈꯣꯏꯕꯨ ꯊꯥꯖꯗꯕ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯗꯨꯒ ꯄꯤꯕꯤꯈ꯭ꯔꯦ ꯑꯜꯂꯥꯅ ꯃꯈꯣꯏꯗ ꯇꯥꯏꯕꯪꯒꯤ ꯃꯅꯥ ꯑꯗꯨꯒ ꯐꯖꯔꯕ ꯃꯅꯥ ꯑꯈꯦꯔꯠꯀꯤ ꯑꯜꯂꯥꯅ ꯅꯨꯡꯁꯤꯕꯤ ꯑꯐꯕ ꯇꯧꯕꯁꯤꯡꯕꯨ ꯑꯗꯨꯃꯥꯏꯅ ꯈꯥꯡꯉꯒ ꯊꯦꯡꯅꯔꯛꯄ ꯑꯜꯂꯥꯒꯤ ꯂꯝꯕꯤꯗ ꯊꯦꯡꯒꯥꯏꯅꯔꯛꯄꯁꯤꯡꯗꯣ अल्लाह मना पीबीख्रेब ताइबंगी पुंसीदसु अदर आखिरत किसु ओ थाजबसिंग नखोयना थाजदबसिंगी वा इल्लुरबदी मखोयना नखोयबु हंदुना पुरक्कनी नखोयबु खुदुंग हलहंदुना अदु ओइरबदी नखोय हलक्कनी मांगजरबसिंग ओइना थाजदबा अयासी अल्लाह की अयासी यादब मिसिंगी हाइबा वा इल्लुरबा अदोइद अखोयसे अमका हंदना ईमानदगी हंदना अमका थाजदबरोमदा हललकने अदुना मखोयना हाइबा वा इनबा यादि दीनगी मतांगदा अल्लाहना हाइबा रसूलना हाइबा वादि इनगदम अदुबु अल्लाहनी नखोयगी ngak senbibadu अल्लाहदी ख्वाइदगी फबदुनी तेंबांग बिबसिंगी अखोयना लंगसिनगनी हाइदे अल्लाहना लंगसिनगनी थाजदबसिंगी थमोयसिंगदा अकीबा मखोयना शिरक तौबगी अल्लाहदा मदुगी अल्लाहना दलील थाखिबा लैतन मखोयगी चंगजफमदी मैदनी फटखिद्रबनीदा लैफमदो अरानबा तौबसिंगी अल्लाहना अकीबा लंगसिल्लेबा थाजदबसिंगी थमोयदा गारिगी लंगसिल्लेम हाइबाना मखोयना शिरक तौरसिना मखल मखल तौखरेदना अल्लाहना हाइबा पोतो हाइदबिदा मखोयना पुथो साजिला हाइबा अदुदगी कुरानदा हाइदबा वा मैम मखोयना हाइजिनबदो फतवा मैम थोकजिनबदो अदुसु शिरकदा चिंगिम नत्रो अल्लाहना दलील करिगुम्बा अमता आयात हाइरक्तबा दलील पोट अमता तागक्तबा आयात यावदबा पोतो अदु दलील लैतबा पोतो मखोयना पुथोगा तौबदो अदु शिरक तौबदो अदुगी अदुना मखोय चंगजफमसि मैदने सोयदनमक पांगथोक पिखिबनी अल्लाहना नखोयदा मागी वदादो अल्लाहगी वदादो नखोयना हाटखिबदुदा मखोयबु अल्लाहगी अयाबग लोइनना तांजादु यौद्रि फाउबा मदुदी नखोयना थौना मांगलखिबा अमसुंग येनरखिबा रसूलगी हुकुमदुगी मतांगदा अमसुंग नखोयना मदुबु इनखिदबा अल्लाहना नखोयदा उहनबिरबा मतुंगदा नखोयना पामजबदु अल्लाहना नखोयना पामजबदु अल्लाहना उसु उहनबिरा मतुंगदा नखोयना इनखिदबा दुरगी और रसूलगी हुकुमसु नखोयना थुगाइखिबदु याउरी नखोयगी मनुंगदा ताइबंगसिबु पामजबा ताइबंगबु पामजबा याउरीब अदुगा याउरी नखोयगी मनुंगदा आखिरतबु पामजबा
ꯑꯗꯨꯒꯤ ꯇꯨꯡꯗ ꯑꯜꯂꯥꯍꯅ ꯍꯜꯍꯜꯂꯛꯈꯤꯕꯅꯤ ꯅꯈꯣꯏꯕꯨ ꯃꯈꯣꯏꯗꯒꯤ ꯃꯥꯏꯊꯤꯗꯨꯅ ꯑꯜꯂꯥꯍꯅ ꯆꯥꯡ ꯌꯦꯡꯅꯕ ꯅꯈꯣꯏꯕꯨ ꯍꯥꯟꯅꯅ ꯑꯜꯂꯥꯍꯅ ꯉꯥꯛꯄꯤꯈ꯭ꯔꯕꯅꯤ ꯅꯈꯣꯏꯕꯨ ꯑꯜꯂꯥꯍꯗꯤ ꯊꯧꯖꯥꯜꯅ ꯄꯤꯛ ꯊꯟꯕꯅꯤ ꯊꯥꯖꯕꯁꯤꯡꯗ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯍꯨꯀꯨꯝꯁꯤꯗꯤ ꯁꯥꯅꯤ ꯅꯨꯖꯨꯜꯒꯤ ꯈꯪꯉꯦꯗꯅ ꯕꯗꯔꯒꯤ ꯂꯥꯟꯗ ꯑꯜꯂꯥꯍꯅꯗꯤ ꯉꯥꯛꯄꯤꯈ꯭ꯔꯦꯕ ꯍꯥꯟꯅꯅ ꯑꯗꯨꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕꯒꯤ ꯃꯈꯣꯏꯗꯨ ꯃꯥꯏꯊꯤꯔꯒꯗꯤ ꯍꯜꯍꯜꯂꯛꯑꯦꯕ ꯔꯁꯨꯜꯒꯤ ꯍꯨꯀꯨꯝ ꯑꯃ ꯅꯥꯟꯊꯣꯛꯎꯕ ꯔꯁꯨꯜꯅ ꯍꯥꯏꯕꯁꯨ ꯏꯜꯂꯨꯗꯕ ꯑꯗꯨꯗ ꯂꯩꯌꯨ ꯂꯦꯡꯗꯕꯤꯗ ꯍꯥꯏꯁꯨ ꯃꯣꯏꯅ ꯂꯦꯡꯉꯨꯕ ꯗꯨꯅꯤꯌꯥ ꯄꯥꯝꯕꯗꯩ ꯃꯥꯜ ꯃꯨꯟꯅꯔꯨꯕ ꯗꯨꯅꯤꯌꯥ ꯄꯥꯝꯕꯗꯩ ꯅꯦꯞꯊꯣꯛꯎꯔꯤꯗꯨ ꯑꯗꯨꯕꯨ ꯒ꯭ꯔꯨꯞꯇꯨꯗ ꯌꯥꯎꯔꯤꯑꯕ ꯑꯈꯦꯔꯠ ꯄꯥꯝꯕꯁꯨ ꯔꯁꯨꯜꯒꯤ ꯍꯨꯀꯨꯝ ꯏꯜꯂꯒ ꯆꯠꯄꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯈꯟꯊꯔꯛꯅꯕꯅꯦ ꯑꯗꯣ ꯅꯤꯡꯁꯤꯡꯉꯨ ꯅꯈꯣꯏꯅ ꯆꯦꯟꯈꯤꯗꯨꯅ ꯆꯤꯡꯖꯥꯎ ꯀꯥꯈꯠꯈꯤꯕꯗꯨ ꯀꯅꯥ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯔꯁꯨꯜꯅ ꯅꯈꯣꯏꯕꯨ ꯀꯧꯈꯤꯕꯗꯨ ꯅꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯍꯜꯂꯛꯅꯕ ꯑꯗꯨꯗꯒꯤ ꯑꯜꯂꯥꯍꯅ ꯇꯥꯍꯟꯈꯤꯕꯅꯤ ꯅꯈꯣꯏꯗ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯅꯈꯣꯏꯅ ꯋꯥꯔꯨꯗꯅꯕ ꯅꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯗ ꯇꯥꯈꯤꯕ ꯗꯁꯥ ꯑꯗꯨꯒꯤ ꯑꯜꯂꯥꯍꯗꯤ ꯄꯥꯎ ꯐꯪꯂꯤꯕꯅꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯁꯤ ꯅꯠꯇ꯭ꯔꯣ ꯊꯣꯛꯈꯤꯕꯗꯨ ꯊꯧꯗꯣꯛꯇꯣ ꯍꯥꯏꯗꯤ ꯔꯁꯨꯜꯅꯁꯨ ꯍꯥꯏꯕ ꯏꯟꯗꯕ ꯔꯁꯨꯜꯅ ꯁꯤꯗꯩ ꯑꯩꯈꯣꯏ ꯂꯦꯡꯒꯅꯣꯅ ꯂꯥꯂꯣꯡ ꯁꯤꯟꯕꯗꯨꯁꯨ ꯃꯣꯏꯅ ꯊꯨꯒꯥꯏꯔꯨꯕ ꯍꯨꯀꯨꯝꯗꯨ ꯑꯗꯨꯗꯒꯤ ꯃꯥꯡꯗ ꯇꯥꯔꯕ ꯑꯜꯂꯥꯍꯒꯤ ꯅꯤꯌꯥꯃꯠ ꯐꯪꯒꯗꯕ ꯄꯣꯠꯇꯨ ꯃꯣꯏꯅ ꯈꯪꯉꯕ ꯐꯪꯒꯗꯕ ꯑꯗꯨꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯨꯕ ꯈꯨꯗꯛꯇ ꯗꯨꯅꯤꯌꯥ ꯄꯥꯝꯃꯨꯕ ꯑꯗꯨꯗꯒꯤ ꯑꯜꯂꯥꯍꯅ ꯗꯁꯥꯗꯨ ꯇꯥꯍꯜꯂꯦ ꯑꯋꯥꯕ ꯅꯜꯍꯜꯂꯦ ꯃꯣꯏ ꯍꯜꯂꯛꯅꯕ ꯑꯗ ꯑꯜꯂꯥꯍꯅꯕꯨꯗꯤ ꯀꯣꯛꯄꯤꯈꯤꯑꯕ ꯑꯗꯨꯒꯤ ꯇꯨꯡꯗ ꯑꯜꯂꯥꯍꯅ ꯊꯥꯗꯕꯤꯔꯛꯈꯤꯕꯅꯤ ꯑꯋꯥꯕꯗꯨꯒꯤ ꯇꯨꯡꯗ ꯅꯈꯣꯏꯗ ꯏꯪꯊꯕ ꯇꯨꯝꯅꯤꯡꯕ ꯑꯣꯏꯅ ꯃꯗꯨꯅ ꯀꯨꯞꯁꯤꯟꯕꯤꯗꯨꯅ ꯅꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯃꯕꯨ ꯃꯈꯣꯏꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯅ ꯈꯣꯏꯔꯥꯡꯖꯈꯤ ꯃꯁꯥꯒꯤꯗꯃꯛ ꯈꯟꯐꯝ ꯊꯣꯛꯇꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯜꯂꯥꯍꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯅꯠꯇꯕ ꯑꯗꯨꯉꯩ ꯄꯪꯂꯤꯉꯩꯗ ꯈꯟꯕꯒꯨꯝ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯗꯤ ꯇꯧꯔꯝꯕ ꯉꯝꯃꯤ ꯍꯥꯏꯌꯨ ꯇꯁꯦꯡꯅꯃꯛ ꯊꯧꯗꯣꯛꯇꯨ ꯄꯨꯝꯁꯨꯞ ꯁꯨꯞꯅ ꯑꯜꯂꯥꯍꯒꯤꯅꯤ ꯁꯤꯜꯂꯤꯕ ꯂꯥꯂꯣꯡꯇꯨ ꯊꯧꯍꯜꯂꯤꯕ ꯀꯔꯤ ꯊꯧꯗꯣꯛ ꯄꯨꯝꯕꯗꯣ ꯑꯜꯂꯥꯍꯅꯅꯦꯕ ꯑꯗꯨ ꯃꯈꯣꯏꯅ ꯋꯥꯈꯜꯁꯨ ꯀꯥꯡꯕꯨ ꯑꯃꯅ ꯃꯑꯣꯡ ꯈꯜꯂꯛꯑꯦ ꯀꯃꯥꯏꯅ ꯉꯝꯗꯧꯔꯃꯣꯅ ꯂꯥꯟꯗꯨꯗ ꯑꯗꯨꯗꯒꯤ ꯈꯔ ꯑꯃꯅ ꯑꯋꯥꯕ ꯅꯪꯕꯗꯩ ꯑꯃꯨꯛ ꯃꯤꯅ ꯑꯁꯦꯡꯕꯗꯨꯅ ꯑꯜꯂꯥꯍꯅ ꯏꯪꯊꯜꯂꯛꯑꯦ ꯇꯨꯝꯅꯤꯡꯕꯒ ꯐꯥꯎꯗꯅ ꯃꯈꯣꯏ ꯗꯨꯋꯥꯗꯨ ꯀꯕꯨꯜ ꯇꯧꯗꯅ ꯏꯃꯩ ꯀꯔꯝ ꯀꯥꯟꯗꯅꯣ ꯑꯜꯂꯥꯍꯒꯤ ꯃꯗꯠ ꯑꯩꯈꯣꯏꯗ ꯂꯥꯛꯀꯗꯧꯔꯤꯁꯦ ꯃꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯅꯤꯖꯔꯛꯄ ꯗꯨꯋꯥꯗꯨ ꯑꯜꯂꯥꯍꯅ ꯏꯪꯊꯜꯂꯛꯇꯅ ꯇꯨꯝꯅꯤꯡꯗꯅ ꯗꯨꯋꯥ ꯀꯕꯨꯜ ꯇꯧꯍꯟꯗꯅ ꯅꯨꯡꯉꯥꯏꯍꯟꯗꯅ ꯀꯥꯡꯕꯨ ꯑꯃꯅ ꯃꯑꯣꯡ ꯋꯥꯈꯜ ꯈꯟꯗꯅ ꯑꯋꯥꯕ ꯇꯥꯍꯜꯂꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯝꯗꯧꯔꯃꯣ ꯁꯤꯒꯤ ꯂꯥꯟꯁꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯔꯞꯁꯤꯔꯅ ꯍꯥꯏꯌꯨ ꯇꯁꯦꯡꯅꯃꯛ ꯊꯧꯗꯣꯛꯇꯨ ꯄꯨꯝꯁꯨꯞ ꯁꯨꯞꯅ ꯑꯜꯂꯥꯍꯒꯤꯅꯤ ꯑꯗꯨ ꯂꯥꯟꯁꯤꯁꯨ ꯑꯜꯂꯥꯍꯒꯤꯅꯤ ꯊꯦꯡꯒꯥꯏꯅ ꯍꯜꯗꯣ ꯑꯜꯂꯥꯍ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯜꯂꯥꯍꯗ ꯊꯥꯖꯕ ꯊꯝꯒꯗꯕ ꯃꯨꯃꯤꯟ ꯑꯣꯏꯔꯗꯤ ꯃꯈꯣꯏꯅ ꯂꯣꯠꯁꯤꯜꯂꯤ ꯃꯁꯥꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯇꯕꯗꯨ ꯅꯉꯣꯟꯗ ꯐꯣꯡꯗꯣꯛꯇꯕꯗꯨ ꯔꯁꯨꯜꯗ ꯐꯣꯡꯗꯣꯛꯇꯕ ꯋꯥꯗꯨ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯌꯥꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯈꯤꯔꯝꯂꯣꯏꯗꯕꯅꯤ ꯃꯐꯝꯁꯤꯗ ꯍꯥꯏꯌꯨ ꯅꯈꯣꯏ ꯂꯩꯔꯝꯂꯕꯁꯨ ꯅꯈꯣꯏꯒꯤ ꯅꯌꯨꯝꯁꯤꯡꯗ ꯍꯥꯠꯂꯨ ꯍꯥꯏꯅ ꯇꯝꯈ꯭ꯔꯕ ꯃꯈꯣꯏꯗꯨꯗꯤ ꯊꯣꯔꯛꯂꯝꯒꯅꯤ ꯃꯈꯣꯏꯒꯤ ꯌꯥꯇꯥꯐꯝꯁꯤꯡꯗꯨꯗ ꯃꯁꯤ ꯆꯥꯡ ꯌꯦꯡꯅꯕꯅꯤ ꯑꯜꯂꯥꯍꯅ ꯃꯈꯣꯏꯒꯤ ꯊꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯗꯨ ꯑꯃꯁꯨꯡ ꯁꯦꯡꯗꯣꯛꯄꯤꯅꯕꯅꯤ ꯅꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡꯗ ꯂꯩꯔꯤꯕꯗꯨ ꯑꯜꯂꯥꯍꯗꯤ ꯈꯪꯕꯅꯤ ꯊꯕꯥꯛꯁꯤꯡꯗ ꯌꯥꯎꯕꯗꯨ ꯑꯗꯨꯅ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯑꯃ ꯔꯁꯨꯜꯒꯤ ꯍꯨꯀꯨꯝ ꯑꯃ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏꯁꯨ ꯈꯨꯗꯛꯇ ꯍꯦꯛꯇ ꯄꯥꯡꯊꯣꯛꯀꯗꯕ ꯑꯗꯨꯗ ꯅꯨꯡꯅꯥꯡꯅꯗꯅ ꯏꯃꯩ ꯃꯁꯤꯒꯅꯤ ꯃꯈꯣꯏ ꯃꯤꯅ ꯍꯦꯜꯂꯤ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯉꯥꯡꯉꯨꯗꯧꯔꯃꯣ ꯑꯌꯥꯠꯁꯤ ꯄꯨꯊꯣꯛꯑꯒ ꯀꯃꯥꯏꯅ ꯇꯧꯗꯧꯔꯃꯣ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯅꯨꯡꯅꯥꯡꯅꯗ ꯂꯩꯕꯗꯨ ꯑꯗꯨ ꯇꯧꯔꯣꯏꯗꯕ ꯑꯜꯂꯥꯍꯒꯤ ꯌꯥꯊꯪꯕ ꯂꯥꯛꯑꯗꯤ ꯈꯨꯗꯛꯇ ꯍꯨꯀꯨꯝꯗꯨ ꯍꯥꯏꯕ ꯏꯟꯒꯗꯕ ꯑꯜꯂꯥꯍꯅ ꯆꯥꯡꯌꯦꯡ ꯂꯧꯔꯤꯕꯅꯦꯕ ꯑꯗꯨ ꯑꯔꯨꯕ ꯇꯥꯟꯖꯥꯗ꯭ꯔꯁꯨ ꯆꯥꯡꯌꯦꯡ ꯑꯃ ꯂꯩꯗꯧꯔꯤꯅꯦ ꯇꯁꯦꯡꯅꯃꯛ ꯅꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯍꯟꯗꯨꯅ ꯆꯠꯈꯤꯕꯁꯤꯡꯗꯨ ꯀꯥꯡꯂꯨꯞ ꯑꯅꯤ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇ ꯎꯍꯨꯗꯇ ꯃꯈꯣꯏꯕꯨ ꯅꯥꯟꯊꯨꯍꯟꯈꯤꯕꯗꯨ ꯁꯩꯇꯥꯟꯅꯅꯤ ꯃꯈꯣꯏꯅ ꯇꯧꯖꯈꯤꯕ ꯃꯔꯥꯜ ꯈꯔꯒꯤ ꯃꯔꯝꯗꯒꯤ ꯑꯗꯨꯕꯨ ꯍꯥꯟꯅꯅ ꯉꯥꯛꯄꯤꯈ꯭ꯔꯕꯅꯤ ꯑꯜꯂꯥꯍꯅ ꯃꯈꯣꯏꯕꯨ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯀꯣꯛꯄꯤ ꯍꯩꯕꯅꯤ ꯈꯪꯕꯤ ꯍꯩꯕꯅꯤ ꯑꯜꯂꯥꯍꯅ ꯉꯥꯛꯄꯤꯈ꯭ꯔꯕꯅꯦ ꯃꯣꯏ ꯁꯩꯇꯥꯟꯅ ꯅꯥꯟꯊꯨꯍꯟꯈꯤ ꯅꯥꯟꯊꯨꯍꯟꯈꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯤ ꯄꯔꯥꯁꯤ ꯑꯩꯈꯣꯏꯗꯤ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯗꯨ ꯂꯥꯛꯑꯗꯤ ꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯗꯨꯅꯦ ꯇꯧꯒꯗꯕꯅꯦꯕ ꯃꯤ ꯌꯥꯝꯃꯤ ꯃꯥꯅ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯅꯨꯡꯅꯥꯡꯅꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯆꯨꯝꯕꯗꯨꯗꯤ ꯊꯛ ꯂꯧꯅ ꯑꯩꯈꯣꯏꯒꯤ ꯆꯥꯡꯌꯦꯡꯅꯦꯕ ꯑꯗꯨꯏꯗꯤ ꯑꯣ ꯊꯥꯖꯕꯁꯤꯡ ꯑꯣꯏꯒꯅꯨ ꯅꯈꯣꯏ ꯊꯥꯖꯗꯕꯁꯤꯡꯒꯨꯝ ꯃꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯊꯛꯇ ꯆꯠꯆꯕ ꯅꯠꯇ꯭ꯔꯒ ꯂꯥꯟ ꯊꯣꯛꯆꯕ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯇꯥꯡꯗ
ꯑꯁꯨꯝꯅ ꯍꯥꯏꯈꯤꯕ ꯃꯈꯣꯏ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯃꯈꯣꯏ ꯁꯤꯔꯝꯂꯣꯏꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯍꯥꯠꯈꯤꯔꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯅ ꯑꯣꯏꯍꯟꯕꯤꯈ꯭ꯔꯕ ꯑꯜꯂꯥꯍꯅ ꯃꯗꯨ ꯑꯔꯥꯟꯕ ꯋꯥꯈꯜꯗꯨ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛ ꯑꯃ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡꯗ ꯑꯜꯂꯥꯍꯅꯅꯤ ꯍꯤꯡꯍꯟꯕꯤꯔꯤꯕꯁꯤ ꯑꯃꯗꯤ ꯁꯤꯍꯟꯕꯤꯔꯤꯕꯁꯤ ꯑꯜꯂꯥꯍꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯎꯕꯅꯤ ꯈꯨꯗꯛꯇ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯗꯨ ꯍꯥꯏꯕ ꯏꯟꯒꯗꯕꯅꯦ ꯏꯃꯥ ꯑꯩꯈꯣꯏ ꯅꯥꯛꯇ ꯂꯩꯔꯝꯗꯕ ꯃꯥ ꯁꯤꯔꯝꯃꯣꯏꯗꯕꯅꯤ ꯆꯠꯀꯅꯨ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯆꯠꯈꯤꯗꯨꯅ ꯁꯤꯈ꯭ꯔꯦꯗꯣ ꯍꯥꯏꯗꯅ ꯍꯥꯏꯅꯗ꯭ꯔꯣ ꯃꯥ ꯑꯆꯨꯝꯕ ꯑꯝꯇ ꯆꯠꯂꯒꯗꯤ ꯀꯩꯗꯧꯕꯩꯅꯣꯕ ꯁꯤꯔꯁꯨ ꯍꯤꯡꯉꯁꯨ ꯃꯥꯗꯤ ꯃꯥꯏ ꯄꯥꯛꯏꯝꯅꯦ ꯅꯈꯣꯏꯕꯨ ꯍꯥꯠꯈ꯭ꯔꯕꯁꯨ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯅ ꯁꯤꯔꯕꯁꯨ ꯑꯜꯂꯥꯍꯅ ꯀꯣꯛꯄꯤꯕ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯅ ꯍꯦꯟꯅ ꯐꯕꯅꯤ ꯃꯈꯣꯏꯅ ꯈꯣꯝꯖꯤꯜꯂꯤꯕ ꯃꯥꯜꯆꯥꯜ ꯑꯗꯨꯗꯒꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ ꯁꯤꯗ ꯅꯈꯣꯏꯅ ꯁꯤꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯕꯨ ꯍꯥꯠꯄꯤꯈ꯭ꯔꯕꯁꯨ ꯑꯜꯂꯥꯍꯒꯤ ꯃꯥꯡꯗ नखोई लोइना पुल्लुगदबनी अल्लाह की मांगदा नखोई लोइ पुल्लुगदबनी ओ मोहम्मद सल्लल्लाहु अलैहि वसल्लम अल्लाह की मिनुंगसीदगी नंगना नेम थई मेंग थई मखोइदा नंगना ओइरमलबदी जुगन्नबा अमसुंग थमोइ कनबा चाइथोक खिरमगदबनी मखोइदु नंगी अकोइबदगी रसूलगी करीनि मगुन्नी अल्लाहना हैरिसि अदुना ngakpiyu मखोइबु अदुगो कोक्पीनबा हाइजरकु सि एकोइसु सि गुनसि जेंगदम नत्रो नेम थगदमेबा ngakpinaba kokpinabsu nijagdameba galma sonba misingidaba मखोइगिदमक अमसुंग वाता नौ मखोइगा थौदो वाथोकसिंगदा अदुबु नंगना चप युंगना लेपलबा मतुंगददी थाजबा थमु अल्लाहदा तसेंगनमक अल्लाहना नुंसीबी मंगोंदा थाजबा थमजबा सिंगबु तेंबांग बिरबदी नखोइबु अल्लाहना कनानासु लाकचबा ngamloi नखोइबु अदुबु लंगसेक बिरबदी अल्लाहना नखोइबु कनाना तेंबांग बिगनी नखोइबु मदुगी तुंगदा अदुना अल्लाहदा थाजबा थंबा ओइसनु थाजबा सिंगना याम खंथनिंगा यानी अल्लाहदा थाजबा थंबो अल्लाहना इज्जत मांगहले नद्रगा लमांगना हल्लो लमची लंखाइ बिरो दुदि कनाना लमजिंग बिदोरसी अल्लाहना नेबा अल्लाहदा थाजबा थंबो कनागुंबा नबी अमतना मिनम्बा हौनदे लानपोट येन बगी मतांगदा कनागुंबना मिनमलबदी मा लाकदबनी माना मिनमखिबा पोतुगा लोइनना अमुक हिंगत हमिगदबा नुमित्ता नबीना कैदो बहुंदेबा लानपोट येन बकांदा मिनम बहुंदेबा मिनमदी नबी ओरसु मिनमि पोतु लाकने बादा है पुदन मतमदु मपुंग फाना पिबिगदबनी थवाई खुदिमक्ता माना तौजखिबा दुकी तौजमल अदुगा मखोइना लानना तौबिरोय मखोइदा लानना तौबिरोय अदुना अल्लाहना पेनबीनबा होटनजरिबा अदुगा मानरबरा अल्लाहगी असाउबा कौथजरिबदुगा अदुना मागी चंगजफमदी जहन्नम ओइरगदबा फटखिद्रबनिदा मदुगी पंथुंफमदु अल्लाहगी आयातसिदा चेतना पाइहौदमे होय मखोइदु खेनबा थाक्तनी अल्लाहगी मनाक्ता अल्लाहदी उबनी मखोइना तौरिबदु तौबीख्रबनी अल्लाहना चाउरबा थौजाल अमा थाजबा सिंगदा अल्लाहना पुथोकबिखिबदुदा मखोइगी मरक्ता रसूल अमा मखोइगी मनुंगदगी माना मखोइदा थी थगिबदुदा अल्लाहगी आयातसिंग अमसुंग मखोइबु सेंगदोकबिखिबदुदा शिरकतगी अमसुंग मखोइदा तंबीखिबदुदा लाइरिक अमसुंग ज्ञान लौसिंग मखोइना लुप्तुना लेरमलबसु मदुगी मांगदा मयेक सेंगलबा अरानबदा अल्लाहगी अचौबा थौजालनेबसि रसूल अमा मखोइ मरक्ता अरबता थारक्तना अदुरगी माना अल्लाहगी आयात थी थदना शिरकतगी सेंगदोकपिदना ज्ञान लौसिंग तंबीरिबा अदो इखोसु सिगी लारिक से ओंजिलगा सिगी लारिक से इल्म से नॉलेज से लौरदी रमजान दो और गैर रमजान दो और सिगी लारिक से लोइनतना अदुम कन्ना जियानद लेरदी अल्लाहगी थौजालदि मनग चंदोरमी नतरदी सिगी लारिक से लाफो गरम बलारिक तैने थौजान थी दौरसी फंगदौरसी नखोइना खुदोंखिबा अमखक्तंग नंगबदा उहुत्ता हानना नखोइना नंगहनख्रबसु नखोइगी येकनबसिंगदा अदुगुंबा सरुक अनि बदरदा करीगी नखोइना हाय मसी कदाइदगिनो हायु मधु नखोइना सादगिनी तसेंगनमक अल्लाहदी ngambani pon khudumaki mathakta tawningbata tawba sai मखोइना सोइरुबदु मखोइसु मेम थेंगहनखिरदो तोप्पा गाइरसिंगदा अदुसु निंगसिंगी मेल्लान
ꯅꯈꯣꯏꯗ ꯇꯥꯈꯤꯕ ꯗꯁꯥꯗꯨ ꯀꯥꯡꯂꯨꯞ ꯑꯅꯤ ꯊꯦꯡꯒꯥꯏꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯗꯨ ꯑꯜꯂꯥꯍꯒꯤ ꯑꯌꯥꯕꯒ ꯂꯣꯏꯅꯅꯅꯤ ꯃꯗꯨ ꯑꯜꯂꯥꯍꯅ ꯈꯪꯗꯣꯛꯅꯕꯅꯤ ꯊꯥꯖꯕꯁꯤꯡꯕꯨ ꯀꯅꯥꯅ ꯏꯃꯥꯟ ꯋꯥꯂꯥ ꯃꯣꯃꯤꯟꯅꯣ ꯀꯅꯥꯅ ꯃꯣꯃꯤꯟ ꯅꯠꯇꯕꯅꯣ ꯑꯗꯨ ꯈꯪꯗꯣꯛꯅꯕꯅꯦ ꯍꯧꯖꯤꯛꯀꯤ ꯂꯥꯟꯗꯣ ꯑꯃꯁꯨꯡ ꯈꯪꯗꯣꯛꯅꯕꯅꯤ ꯇꯥꯠ ꯇꯧꯕꯁꯤꯡꯕꯨ ꯃꯨꯅꯥꯐꯤꯛꯁꯤꯡ ꯃꯈꯣꯏꯗ ꯍꯥꯏꯈꯤꯕꯗ ꯂꯥꯛꯂꯣ ꯂꯥꯟ ꯊꯦꯡꯅꯔꯁꯤ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯅꯠꯇ꯭ꯔꯒ ꯌꯦꯛꯅꯕꯕꯨ ꯉꯥꯛꯊꯣꯛꯂꯁꯤ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯈꯪꯂꯝꯂꯕꯗꯤ ꯂꯥꯟ ꯇꯧꯅꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯅꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯛꯂꯝꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯃꯨꯅꯥꯐꯤꯛꯁꯤꯡꯗꯨꯅ ꯃꯈꯣꯏꯗꯨ ꯊꯥꯖꯗꯕꯔꯣꯝꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯦꯟꯅ ꯅꯛꯁꯤꯟꯈꯤꯕꯅꯤ ꯃꯈꯣꯏꯅ ꯊꯥꯖꯕꯗ ꯅꯛꯄꯗꯒꯤ ꯉꯥꯡꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡꯗ ꯂꯩꯇꯕꯗꯨ ꯑꯜꯂꯥꯍꯅ ꯍꯦꯟꯅ ꯈꯪꯕꯅꯤ ꯃꯈꯣꯏꯅ ꯂꯣꯠꯁꯤꯜꯂꯤꯕꯗꯨ ꯂꯥꯛꯑꯣ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯅꯈꯣꯏꯕꯨ ꯀꯨꯔꯥꯟꯁꯤꯗ ꯆꯦꯠꯅ ꯁꯤꯒꯤ ꯀꯨꯔꯥꯟꯁꯤꯅ ꯍꯥꯏꯔꯤꯁꯤ ꯑꯃꯜꯁꯤ ꯇꯧꯔꯁꯤꯅꯦ ꯁꯤꯅꯤꯅꯦ ꯍꯥꯏꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯇꯧꯒꯅꯤꯅ ꯃꯆꯤꯟꯗꯗꯤ ꯍꯥꯏꯕ ꯃꯊꯃꯣꯏꯗꯗꯤ ꯌꯥꯎꯗꯕ ꯑꯗꯨꯃꯥꯏꯅ ꯂꯥꯟꯗ ꯆꯥꯡꯌꯦꯡ ꯂꯧꯈ꯭ꯔꯤꯗꯣ ꯑꯜꯂꯥꯍꯅ ꯁꯍꯥꯕꯥ ꯀꯔꯥꯝꯒꯤ ꯃꯅꯨꯡꯗꯒꯤ ꯃꯨꯅꯥꯐꯤꯛ ꯌꯥꯎꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯅꯤꯐꯥꯛ ꯆꯦꯟꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯗꯨꯒꯤ ꯆꯥꯡꯌꯦꯡꯁꯨꯅꯦ ꯇꯧꯈ꯭ꯔꯤꯕ ꯂꯥꯟꯗꯣ ꯑꯗꯨꯗꯒꯤ ꯀꯨꯔꯦꯁꯀꯤ ꯃꯇꯝꯗꯨꯗ ꯂꯩꯕ ꯑꯔꯕꯀꯤ ꯀꯥꯐꯤꯔꯁꯤꯡꯗꯣ ꯌꯥꯗꯕꯁꯤꯡꯗꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯕꯨ ꯌꯥꯗꯕꯁꯤꯡꯗꯣ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯙꯔꯃꯗꯨ ꯆꯨꯝꯃꯦꯅ ꯂꯩꯖꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯁꯨ ꯁꯦꯡꯗꯣꯛꯅꯕ ꯑꯆꯨꯝꯕꯅ ꯀꯩꯅꯣ ꯑꯔꯥꯟꯕꯅ ꯀꯩꯅꯣ ꯈꯪꯅꯕ ꯑꯗꯨꯒꯤꯁꯨ ꯆꯥꯡꯌꯦꯡ ꯑꯗꯨꯗꯒꯤ ꯁꯍꯥꯕꯥꯏ ꯀꯦꯔꯥꯝꯒꯤ ꯃꯅꯨꯡꯗ ꯏꯃꯥꯟ ꯋꯥꯂꯥꯅꯤꯌꯅ ꯂꯩꯕ ꯀꯥꯡꯕꯨ ꯃꯨꯅꯥꯐꯤꯛ ꯑꯣꯏꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯃꯣꯏ ꯃꯊꯃꯣꯏꯗꯅ ꯑꯃ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯗꯨꯒꯤꯁꯤꯡꯗꯨꯁꯨ ꯈꯪꯗꯣꯛꯅꯕꯒꯤ ꯇꯧꯈꯤꯕꯅꯦ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯥꯟ ꯆꯠꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯥꯏꯈꯤꯕꯅꯤ ꯃꯈꯣꯏ ꯃꯁꯥꯗꯤ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯝꯂꯕꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯄꯤꯔꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯥꯛꯊꯣꯛꯆꯧ ꯅꯈꯣꯏ ꯅꯁꯥꯗꯒꯤ ꯁꯤꯕ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯑꯆꯨꯝꯕ ꯉꯥꯡꯕꯁꯤꯡ ꯑꯣꯏꯔꯕꯗꯤ ꯈꯟꯒꯅꯨ ꯑꯜꯂꯥꯍꯒꯤ ꯂꯝꯕꯤꯗ ꯍꯥꯠꯈ꯭ꯔꯤꯕꯁꯤꯡꯗꯨꯕꯨ ꯑꯁꯤꯕꯅꯤ ꯍꯥꯏꯅ ꯅꯠꯇꯦ ꯃꯈꯣꯏ ꯍꯤꯡꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯔꯕꯀꯤ ꯃꯅꯥꯛꯇ ꯃꯈꯣꯏꯗ ꯆꯤꯟꯖꯥꯛ ꯄꯤꯔꯤꯕꯅꯤ ꯃꯈꯣꯏꯅ ꯍꯔꯥꯎꯖꯔꯤꯕꯅꯤ ꯃꯈꯣꯏꯗ ꯑꯜꯂꯥꯍꯅ ꯄꯤꯕꯤꯔꯤꯕ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯔꯥꯎ ꯄꯥꯎ ꯐꯪꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤꯁꯤꯡꯗꯨꯒꯤ ꯃꯈꯣꯏꯒ ꯍꯧꯖꯤꯛꯃꯛꯇꯤ ꯄꯨꯟꯗ꯭ꯔꯤꯕ ꯃꯗꯨꯗꯤ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯈꯣꯏꯗ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯋꯥꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯍꯤꯡꯗꯅꯗꯤ ꯂꯩ ꯑꯗꯨꯕꯨ ꯑꯜꯂꯥꯍꯅ ꯈꯪꯉꯦꯕ ꯑꯩꯈꯣꯏꯅꯗꯤ ꯈꯪꯗꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯩ ꯈꯨꯍꯤꯡꯅꯦꯕ ꯑꯜꯂꯥꯍꯅ ꯁꯤꯗ ꯍꯥꯏꯔꯤꯁꯤ ꯆꯤꯟꯖꯥꯛ ꯐꯥꯎ ꯔꯤꯁꯛꯀ ꯄꯤꯔꯤ ꯔꯤꯛꯁ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩ ꯃꯈꯣꯏ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ ꯑꯗꯨꯗꯩ ꯃꯈꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯇꯣꯞꯄ ꯁꯤꯔꯒ ꯁꯍꯤꯗ ꯑꯣꯏꯔ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯡꯗꯨꯁꯨ ꯍꯔꯥꯎꯖꯔꯤꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯄꯨꯜꯂꯗꯧꯔꯦ ꯁꯗꯀꯜꯂꯥꯍꯨ ꯑꯜꯑꯖꯤꯝ ꯁꯤꯃꯛ ꯇꯧꯁꯤ Dạ, dạ. Dạ, dạ, dạ.